Nattaba Lichat Chatlambani Haiba ane KCP na Warakhre pawasi ngasi nungthil fongkiba pandam pawsiedagi lawkhatchabane. Nattaba Lichat Chatlambani Haiba nupa amaga mayum palabi nupi amaga aina thingkraba lalawlub KCP gi lanmi sanglub miyam gi fingang lanmi na warak watem laba matung imung manunggi miyoi singda sinakhre haire. Lup asina thadorokpa video release amada tha asigi saisat taraga humdoige numidangda Kakseng district ke Khongyamda district asigi mafam anidagi nupi amaga nupa amaga aranba lichat chatli haina chingnabadagi maira paibi amadi club ki naharol singna faduna leiri haibagi pau lup asina phangkhe khudakta lup asigi lanme singna makhoi anibu kauduna wahong pahong chathabada makhoi animakta siriba maral sing masa masana yajakhe makhoina tawkhiba ngakpi pham thoktraba maral sing adu amukta ngakpi naba leibak miyam amade Lupta haijarakpadagi ahanbagi oina makhoibo ngakpikibani haire lupna piriba khudongchaba si lauduna afaba mi ama oiraktaba amade amugana nattaba thabak tawraklabade maduda thorakpa fafatagi thaudang pumba masa masana pujagadabani hairakle video release aduda miyamgi fingang lanmigi machin chatpa amana phongdorakpada nupi khunaibu ikai khumnaba amade khunai asibu manganaba thorakpasingi mathakta KCP miyamgi fingang lanmina tumina yengduna leiroi Kanglay pakta khunda minariba furup khudingmakna nupi khunaibu awang bathakta singkhatmina si hairakle